Praise the Lord. Ahanba magtada yengbiriba masung tabiriba nungsizaraba ichilinausing ichilima pabungsing mayam pumnamagpo kanbiba mapu Prabhu Jesu Christagi sengthoreba minglenda yaifa mangol nizabagalunena adom singidamakta fattabadagi manung matam chadana shena thokadauba shaitangi pangaldagi adom bukan biba oisanu Prabhu Jesu Christana loinena aigi thamoidagi nungsiba amasung kai khumnabu chari mayam ngasi se video amakak thengnajai mayam video se yengjaba matamda aigi thamoida karigumba khara phungdok ningbagi amasung yamna lanna khankhigadauba ama aingonda faujarak lei masigi matangda ai khardang aigi thamoida leijaba khardang yam nungsina ai phangdoksage ahanbada aini thengnajaba video se adom yengbiu amasung tabiu loinana ai matungda phungdoksarake Christian dharma sidi yam sathina tukachaba ayuk hawalaga iruzani khangdaba amang asoi khaiba tallaba adu oiredi Christian dharma da changi hai Meitei na Christian dharma changi base ayuk hawalaga iruzaba tallaba amang asoi khaiba tallaba adu oiredi Christian dharma da changi hai ase aina haiba nate chinau mayam kuki nupi Jessica na haibani mayam taminasi noi Meitei na Christian changi se ayuk haugat laga iru mai thaba tan bai na tro aseng amang khaidok pai tan bai na tro anam mana noi na mi Christian all se Meitei ichinau Meitei Christian ichinau mayam amasung Christian ichinau mayam daina hangjagadabadi mana hairi base achumbara aduga Christian dharma haibasidi aseng amang khaidraga su yabara lai haibasibu aseng amang asengba khaina aseng amang khaina chatpa mafamda lai leina mayamna hainari baniaba aduna luna nanna leiraga aseng amang khaina leiraga lai changeina hainari baniaba aduga Christian dharma sidi aseng amang khaidaba lai amani haina mana taibase Christian ichinau mayamna asigi matangda comment tobiraga asigi matangda akhoi khatang khangjaba pamjai ai khatang khangjaba pamjai mana Jessica na Christian ngiramda hairibase chumbara ado aidi dharma amabu asumaina karimna base yaning da ba phongdok poina video siga aina aigi ma oiba wafam khara thamjabani ichinau mayam ai jam hena khangna haina su semjabana chade aduga video siga asoiran yaukiba kya lerega su mayam nangak piu asi wafam jima thamjage aduga aroibada Christian ichinau mayam mafam daina haijaga dabadi asumaina Prabhu Yesu gi maramda Prabhu Yesu da ningba changai base Prabhu Yesu ningiba Meitei Christian mayam se Prabhu Yesu bu thajana changak panate iru ayuk hawalaga iru jaba tanba amasung aseng ama khaiba tanba dagi Christian da changak pani haiba wafam se kyagi matik chumba kyagi matik lanba asi sema khaji khangjaba pamba dagi video sema semjabani masini masigi video se kanagumba mana ingon thabiragi asigi video gi clip matek se mayam ase aina tajare masida akhoi Meitei gi iche se ina yamna kai khumrijabi iche ni iche gi channel ama pari imom haina channel ama lei masung iche se yamna handak Manipur da thoiba akhoi yamna awana da iche na chatpiduna Manipur da su mateng yamna pangbiba akhoi yam ina di yam kai khumrijai iche se amasung iche na amagna phongdok pirak pase akhoi kuki gi nupi Jessica haribi nupi sina hairak pase tabadagi iche gi thamoida su akhoi yaningdaba ama ga loinena iche na phungdok pirakpani ai masigi paukhum se ai Holy Bible gi matungina mayam ai pijarake ahan badadi aina yengbiriba tabiriba singda aina thamjaningba adudi asengba amasung amangba haibase Bible gi matungina di akoina amangba se akoi hakchang gi mapan thongda leiba amangba se asi khaktanate Bible na takpiba se akoi gi manung thangba manung thangba haibadi akoi gi thamoida mayam akoi gi thamoida leiba haiba amot pasina hakchang gi mapan thonggi amot padagi hena tukachai haiduna hai mayam Bible na amasung asengba haibase Bible gi wahai ni mayam asengba haibase Bible ni aduga asengba haibase laibang malem punamakpu leshem biba mapu madi amakatani
हाइरिबा मपू महाकसे असेंगबनी हाइरिबा असेंगबसे होली हैने कवि मैम अदुगा प्रभु जीसु ख्रिस्ट से फादर सन एंड होली स्पिरिट मपा मचानुपा मसुंग थवाय असेंगबा अहुमक अमत्त ओइबा ईश्वरनी सर्गदा साखी पीबा अहुम लई मदुदी मपा वाहै अमसुंग थवाय असेंगबा हाइरिबा अहुम असे अमत्तनी हाइदुना बाइबल ना ताकपी मरमदुना असेंगबा असेंगबा हाइबसे जीसु ख्रिस्ट की ममिंगनी होली स्पिरिट थवाय असेंगबा हाइबसे जीसु ख्रिस्ट की ममिंगनी मैम मरमदुना अखोइना मपान थोंगी ओइबदा अखोइना इरुजबसे इरुजरगा होय अखोइना इरुजबा मतमदा अखोइगी हक्चांगी मपान लेरंबा अखोइगी अमोटपा चटखी अदुबु हाइरिबा इरुजबा सिना अखोइगी मनुंग थंगबा अखोइगी फत्तबा दुदी मपान इरुजरगा कोकपा ngamde अखोइना पाप हाइदुना हाइनरिबसी हिंदी की मरोनी इंग्लिश दा हाइरगना सिन हाइनरे अदुगा मैतेई लोन दा हाइरगना तौहेदबा थबक ईश्वरगी मायोक्ता लेबा थबकसिंग एग्जाम्पल ओइना हाइरगदी अखोइना मचिन थीबा ngangiba मीबु मांगहन ताकनबगी दमकता खल्लिबा अदुगागी पोचै हुरानबा अदुगागी मिटना येंगबा मतमदसु फत्तबा नुपी अमा सोरोक्ता चटबा मतमदा करिगुम्बा आइगी थमोइदा मांगोंदा खमनबगा करामबगा लोइनना नत्तबा वाखलगा लोइनना येंगबा अदुसु पापनी हाइदुना हाइबी मैम मरमदुना बाइबल की मतुंगिनदी हक्चांगी नुंगदा लेरिबा फत्तबसे हाना सेंगदोकपसे असेना हेना इंपोर्टेंस पी अदुगा मैम अखोइगी इरुजबसिदी अखोइना नुसा यामना सारगदी हुमांग थोगदी हेता अखोइ इरुजनिंगबनी अदुना अइना मैम दा हाइजनिंगबसे बाइबल ना ताकपीबदी मैम अखोइसे असेंगबा हाइबसे अखोइगी मपान थोंगी इरुजब खक्त नतदुना मनुंग थंगबा मी अदुसु सेंगहलु हाइना हाइ मैम अइ बाइबल दगी खरदंग इ फोंदोकसरके मैम अइना फोंदोकसगदोरिबसी अनौबा वालेपनबा मार्क दगिनी मार्क पंदुप तरेट की पद तरागा मापन पद कुन कुनमाथोय कुनगनिथोय अमसुंग कुनगा हुमदोय से आई फोंदोकसरके अखोइ पुनिंग चंगना तामिनसि मैम असिदा बाइबल ना अखोइदा असेंगबा हाइबसे मतौ करमना बाइबल की टीचिंग सिदी मैम अतैदगी खर तोंगाले बाइबल की टीचिंग दी अखोइदा मियबदा डिपेंड तौदे नंगना होटनरगा नंगना फंगनी हाइदे होटनखिबा जिसुबु थाजौ हाइबसिनी नंगे दमकता शिखिबा फुमखिबा अमसुंग हिंगतखिबा जिसुबु नंगना थाजबा तारगदी नंग मांगदुना लोंबा नाइदबा हिंगबा पुंसि फंगनी मरमदी अखोइना थाजरिबा जिसु असे इचम चमना सुसुकना तंगी नंगोंदा धर्म मयाम अमा हाइरमगा अफबा तौ हाइरमगा शिखिबा नत्रगा सुमांगखिबा नते महक्ति अफबा तौ हाइबगा लोइनना अफबा तौबिदुना अनाबा फहंदुना अशिबा हिंगलहंदुना महाकना मियबगी दमकता गुड फ्राइडे की निमित्त महाकना कलबरी की क्रॉस द ई तादुना पांगतिंगबनी अदुगा हुमनी शुभ निमित्त मंगफमदगी हिंगतखिबा यीशु ख्रिस्टनी मैम आई पाथोकसरके यंगबिउ मुन्ना ताबिउ मैम से थवाइगे वाहिनी चिंजाकना महाकी थमोइद चंगदे अदुबु मदुना महाकी चखाउद चंगखिदुना हक्चांगदगी थोखी मरमदुना चिंजाक पुमनमक सेंगी अदुगा महाकना हाइखी मी अदुदगी थोखिबा अदुना मी अदुबु मांगहल्ली मसा अखोइगी चेनना मांगबा अमसुंग सेंगबा हाइबसे अखोइगी चिंदगी थोलकपा वाहिसे असिना अखोइबु मांगहल्ली असिना अखोइबु सेंगहल्ली अदुबु अखोइना चाक चाबा नत्रगा अखोइना करिगुम्बा अमा चाबसिदी अखोइना चखाउद संगरगा मादि थोखी अदुबु अखोइना चिंदगी थोलकपसे असिना अखोइबु मांगहल्ली हाइबनी मैम अदुगा पद कुनगा माथोइदा मनुंगदगी हाइबदी मी सिंगी थमोइदगी हाइरिबसिंग असि थोकलई मदुदी फत्तबा वखल यंगबिउ मैम करी करीना अखोइबु मांगहल्ली बाइबल की ताकपीबगी मतुंगिना करी करीना अखोइबु मांगहल्ली हाइबा मतमदा फत्तबा वखल नुपा नुपी लानबा लमचत नाइदबा मिहाटपा हुरानबा करामबा फत्तबा लौनम तौबा लूदबा लमचत मिटयेंग फत्तबा थीना ngangbा चाउथोकपा अमसुंग अपंगबा हाइरिबा फत्तबा पुमनमक असिना मी अमगी मनुंगदगी थोलक्तुना मी अदुबु मांगहल्ले हाय मैम आमेन हाइरिबा सिंग असे हाना अखोइना सेंगनबगी दमकता हाइरिबा सिंग असे हाना अखोइना मुथतपगी मथौ ताई मतौ करमना मुथतकनी बाइबल की मतुंगिना हाइरिबा सिंग असे करीदगी लाकपनो पाप हाइरिबा अखोइगी ईद लेरिबा ईद चेनबा अखोइगी ईदगी लोइनदुना लेरिबा हाइरिबा पाप असिना अखोइबु फत्तबा लंबीद लमजिंगी मरमदुना पाप से हाना लौथोकपगी मथौ ताई करमना पाप लौथोकनी हाइदुना बाइबल दगी यंगकपा तारगदी पाप लौथोकनबगी दमकता करिगुम्बा ताइबंग पानबगी पोषक अमखक्तना मियबगी पाप अइगी ईद चेलिबा अइना तौरिबा अइना ngangiba फत्तबसे
ꯀꯣꯛꯊꯣꯛꯄ ꯉꯝꯗꯦ ꯃꯥꯡꯍꯟꯕ ꯉꯝꯗꯦ ꯃꯨꯊꯠꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯄꯥꯞ ꯑꯁꯤꯕꯨ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯣ ꯃꯍꯥꯛꯅ ꯐꯨꯝꯈꯤꯕ ꯃꯍꯥꯛꯅ ꯍꯤꯡꯒꯠꯈꯤꯕꯗꯣ ꯊꯥꯖꯕ ꯃꯇꯝꯗ ꯕꯥꯏꯕꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯣꯡꯗꯣꯛꯄꯗꯤ ꯃꯌꯥꯝ ꯊꯥꯖꯕꯁꯤꯅꯤ ꯑꯩꯕꯨ ꯊꯥꯖꯔꯗꯤ ꯅꯪ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛꯄꯨ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯉꯦ ꯃꯥ ꯋꯥꯌꯦꯟꯕꯗ ꯃꯍꯥꯛ ꯌꯥꯎꯔꯔꯣꯏ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯦ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯜꯂꯤ ꯃꯌꯥꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯕꯨ ꯊꯥꯖꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏ ꯇꯥꯈꯤꯕꯗꯣ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯃꯍꯥꯛꯅ ꯍꯤꯡꯒꯠꯈꯤꯕꯗꯣ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗ ꯍꯤꯡꯒꯠꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯞ ꯑꯩꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯍꯤꯡꯒꯠꯂꯤꯕꯗꯣ ꯃꯍꯥꯛꯅ ꯅꯠꯇꯦ ꯑꯩ ꯑꯃꯨꯛ ꯍꯤꯡꯒꯠꯄꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯃꯥꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯔꯒꯗ ꯆꯠꯈꯤ ꯅꯨꯃꯤꯠ 40ꯅꯤ ꯂꯩꯕꯤꯔꯝꯂꯒ ꯁꯔꯒꯗ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯠꯄꯒꯨꯝꯅ ꯖꯤꯁꯨꯒꯤ ꯇꯨꯡꯏꯟꯕ ꯑꯃ ꯑꯣꯏꯅ ꯊꯥꯖꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯃꯍꯥꯛꯁꯨ ꯁꯔꯒꯗ ꯆꯠꯀꯅꯤ ꯁꯔꯒꯗ ꯑꯁꯦꯡꯕ ꯌꯨꯝꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯒ ꯏꯔꯨꯖꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯈꯟꯖꯕ ꯃꯇꯝꯗ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯔꯨꯖꯕꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯆꯤꯡꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯏꯁꯤꯡ ꯌꯥꯝꯅ ꯋꯥꯠꯄ ꯃꯐꯝꯗ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯏꯁꯤꯡ ꯂꯤꯛꯄꯒꯤ ꯃꯔꯝꯅ ꯈꯔ ꯂꯤꯛꯅ ꯏꯔꯨꯖꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯤꯡ ꯌꯥꯝꯕ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯅ ꯏꯔꯨꯖꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯅꯣꯡꯃꯗ ꯑꯅꯤꯔꯛ ꯈꯛꯇꯪ ꯂꯨꯖꯒꯗꯧꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯁꯥꯕ ꯃꯐꯝ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯗ 4-5ꯔꯛꯁꯨ ꯏꯔꯨꯖꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯏꯔꯨꯖꯕꯁꯤꯗꯤ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯗ ꯏꯔꯨꯖꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯔꯨꯖꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯇꯨꯝꯃꯨꯔꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯣꯡ ꯍꯥꯝꯕ ꯑꯩꯈꯣꯏꯅ ꯕꯥꯊꯔꯨꯝꯗ ꯆꯪꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤꯒ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯁꯣꯛꯄ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯏꯔꯨꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯃꯤ ꯄꯨꯝꯅꯃꯛ ꯏꯔꯨꯖꯩ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨꯒꯤꯗꯤ ꯂꯥꯟꯅꯕꯒꯤ ꯋꯥꯈꯜ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯊꯤꯅ ꯉꯥꯡꯕ ꯁꯥꯎꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯕꯨ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕꯤ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯖꯦꯁꯤꯀꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯅ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯪꯅꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯑꯩꯅ ꯇꯥꯖꯕ ꯃꯇꯝꯗ ꯃꯌꯥꯝ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯉꯝꯖꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯗ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯊꯤꯕ ꯑꯀꯥꯝꯄꯦꯠ ꯋꯥꯍꯩꯁꯦ ꯑꯩꯅꯗꯤ ꯇꯥꯗꯕ ꯋꯥꯍꯩꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯃꯁꯨꯡ ꯃꯥꯒꯤ ꯋꯥꯍꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯁꯦ ꯑꯩ ꯉꯝꯗꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯌꯦꯡꯉꯒ ꯑꯩ ꯀꯠꯊꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯗ ꯃꯍꯥꯛꯅ ꯉꯥꯡꯉꯤꯕ ꯑꯀꯥꯝꯄꯦꯠꯁꯤꯡ ꯑꯁꯤꯗꯤ ꯇꯥꯖꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯅꯨꯡꯗ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯏꯕꯦꯝꯃ ꯖꯦꯁꯤꯀꯥ ꯌꯥꯝꯅ ꯅꯉꯣꯟꯗ ꯑꯩꯅ ꯁꯥꯎꯕꯒꯤ ꯑꯩꯒꯤ ꯍꯛ ꯂꯩꯇꯦ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯀꯅꯥꯗꯁꯨ ꯑꯁꯥꯎꯕꯒꯤ ꯔꯥꯏꯠ ꯄꯤꯗꯦ ꯀꯅꯥꯗꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯔꯥꯏꯠ ꯄꯤꯗꯦ ꯅꯍꯥꯛ ꯑꯃꯨꯛꯇꯪ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯃꯟ ꯈꯨꯝꯕ ꯅꯈꯣꯏꯒꯤ ꯅꯠꯇꯦ ꯂꯃꯟ ꯈꯨꯝꯒꯅꯨ ꯂꯃꯟ ꯈꯨꯝꯕ ꯏꯁꯣꯔꯒꯤꯅꯤ ꯍꯥꯏꯕꯤꯕꯅꯤ ꯑꯗꯣꯝ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝꯅ ꯃꯆꯤꯟꯊꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄꯁꯦ ꯑꯩꯈꯣꯏ ꯑꯌꯨꯛ ꯉꯟꯇꯥꯗ ꯏꯔꯨꯖꯗꯅꯕꯒꯤ ꯅꯤ ꯀꯥꯏꯅ ꯑꯗꯣꯝꯅ ꯍꯥꯏꯕꯤꯕꯗꯣ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯕꯤꯔꯛꯈꯤ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ ꯑꯗꯣꯝꯅ ꯃꯩꯇꯩ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯑꯩꯁꯨ ꯃꯩꯇꯩꯅꯤ ꯑꯩ ꯃꯩꯇꯩ ꯑꯃꯅꯤ ꯉꯁꯤ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯄꯗꯤ ꯑꯩꯈꯣꯏꯗ ꯌꯥꯗꯕ ꯀꯌా ꯑꯃ ꯂꯩ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕ ꯑꯩꯈꯣꯏꯗ ꯇꯨꯀꯠꯆꯅ ꯇꯧꯕꯤꯕ ꯏꯟꯊꯣꯛꯄꯤꯕ ꯑꯩꯈꯣꯏꯗ ꯁꯝꯅꯗꯕ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯕꯤꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕꯅꯤ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯈꯤ ꯈꯪꯕ꯭ꯔꯥ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯩꯁꯦ ꯄꯥꯁꯇꯔ ꯑꯃ ꯐꯨꯔꯝꯕ ꯃꯤꯁꯛꯅꯤ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯁꯇꯔꯗꯨꯗ ꯑꯩꯅ ꯐꯨꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯈꯪꯍꯧꯗꯅ ꯑꯩ ꯀꯣꯛ ꯉꯥꯎꯈꯤ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯦ ꯃꯤꯍꯨꯟ ꯌꯥꯝ ꯀꯟꯅ ꯆꯣꯡꯈꯤ ꯌꯦꯡꯉꯨ ꯃꯐꯝ ꯄꯨꯝꯅꯃꯛ ꯂꯩꯗꯨꯅ ꯂꯩꯈꯤ ꯑꯩꯒꯤ ꯏꯃꯥꯗ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯀꯞꯄꯝꯃꯕ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯀꯞꯄꯝꯃꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯐꯨꯈꯤꯕ ꯄꯥꯁꯇꯔꯗꯨꯅ ꯃꯍꯥꯛ ꯃꯤꯖꯣꯔꯥꯝꯒꯤꯅꯤ ꯃꯍꯥꯛꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯁꯤ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯩꯈꯣꯏꯅꯗꯤ ꯆꯠꯅꯤꯡꯗꯕꯅꯤ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯐꯨꯈꯤꯕ ꯄꯥꯁꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯇꯧꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯈꯨꯠ ꯍꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯃꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏ ꯈꯪꯖꯗꯅ ꯇꯧꯕꯅꯤ ꯃꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯌꯨ ꯃꯈꯣꯏꯕꯨ ꯏꯄꯥꯅ ꯅꯨꯡꯁꯤꯕꯤꯌꯨ ꯏꯄꯥ ꯅꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯈꯤꯕꯗꯣ ꯄꯨꯝꯅꯃꯛꯀꯤꯅꯤ ꯏꯄꯥ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯈꯪꯈꯤ ꯑꯃꯁꯨꯡ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ
pastor sin adu yam phabagi maram se Jisu Christ haiba mapu se mahak kanano Jisu Christ se kanano haiba se aina hangba hokibani aduga adum khangbibra aina namrup ki church te leiringai matamda aina Jisu Christ ki cross te leiraga aina Jisu aibu hatok piganu Jisu aibu hatok piganu haina ki na chatpa ngamdaduna aina khuramaga leiba matamda khangnadaba nupa amana khangnadaba misak amada Jisu Christ na loina raga engonda phone ta hollaga Jisu na nangbu yam nungsi nang karigi damakta pap kokpiu haribano nangna Jisu bu thajaba matamdagi nangi pap kokhrabani Jisu Christ gi thogol achoba thogol tawgadabo mini haiduna aigi punsi da thoki amasung Jisu Christ aigi manglanda Jisu Christ na aigi manglanda thokpirakpa ichanupa nangi hanagi anabasing aina fahan bikre haiduna haibi amasung Jisu Christ na aingonda angang pa miracles anaba kaya aigina prayer tawbada Jisu Christ gi mingda fahan kiba Jisu Christ na loina biba Meitei kaya ama lay haibase adom khangbibra adom ngangi ba wahaiduna aina tabadi aduna takbadi adom se adom gi wakhalda fattaba da khallaga leibiganu fattaba leiba mafamda phaba leiba yade adom gi chindagi bible na hai nungsiba wahai amasung akampet animak chinna matadagi thokpa yade maramaduna akampet nganganu haina bible na takpiribani adom ngangi bado Jisu Christ na nekhoi gi lamda pokpra Jisu Christ nangna adom na leiba mafam dugo Jisu Christ pokhibra natraga adom singdi Jisu Christ gi wahai amata su inde adom singdi Jisu Christ na haiba amata su adom mata de nungsino hairaga adom na kanada nungsi khibage adom na hairaga di hairakani mina lan tawrabani na akhoi su mina lan tawrabani na akhoi su ngaktho oidra hain hairakani lan tawraga ngaktho oidra hain hairaga mi bu hatba mi gi yum mai thaba akhoi punamak su loi na khangi maramaduna Jisuna adom gi nungda leiba natraga leitaba haibado ai Christian ni aina hairaga adona sakhi ogedoba nate certificate na sakhi ogedoba nate adom gi wangang na sakhi ogedobani adom gi wangang da Jisu yaude adom gi wangang da nungsiba gi wangang ngangba ngamgedobani maramdi Jisuna New Testament da haibadi Jisu Christ na laaba matungda nang mi halu haina haibagi Bible gi verse leiba taragadi nang chanbiduna ingonda haibiro Laitaba taragadi nahakna mingonda thina ngangbagi su nanggonda right leite nahakna mingonda thina ngangbagi nangi keno Jisu Christ na nanggonda ayaba pide maramdi nang Christian ni haiba taragadi Christ gi tungin badubu Christian haibani Antiochia haiba mafamda hana Jisu Christ bu yadaba singna Christ gi tungin ba Christian haina kaukibani adom Christ gi tungin ba taragadi adom gi thamoida nungsiba kokpiba chanbiba legedobani adom na Meitei punamak pu hunduna ngangi ba karigino Meitei na Christian oirakpa haibase aikhoidi ningthauna hairambadagi ningthauna ngasidagidi Christian punamak oire hairaga oikiba nate yumdagi ima ipa na yadaba kairo lekai na yadaba kayadagi Jisu Christ na kauthokpirakpa taibangda thokpirakpa manglanda uhanbirakpa kayama leibagi maramna Jisu gi tunginjaribani aikhoina thajaba Jisu se aikhoina thajariba Jisu se mahaknadi laman khumganu hai mahaknadi jeknabana lamagadi pijau hai mahaknadi nangi nakhajai namada khupakna tharakpa taragadi atopa khajai nakal amasu onchillu hai akhoi ningjariba Jisu Christ se maramaduna Jisu gi lambida akhoi chatnaba chacharibani akhoi tawramba mamangda khangdringai da tawramba fattaba singado akhoi thadokre fattaba kayama tokre mathanta ishorna tokan bikre adubu ngasi handaki uriba matang asida akhoi Christian ni hairaga nekhoina tawbodo aduga adomna wangang bi khiba matamda aina adugi sigi video su aina uzare adomna ngangbi ba matamda Meitei gi Meitei ani khakna aikogi sing chanjana bagi damakta leita laira na maram oiraga tha 8-10 sujilakpa maramna chatpa matamda nekhoigi mina nungsi haitana hatkibado nongmai pairaga changba sunate bom to pairaga changba sunate leita laira na maram oiraga changba matamda nekhoina hatlaga adomna ngangiba aikogi kukilendagi nekhoina pot huran ba kaina ngangiba wahaido nahakna ngangiba wahaido Jisu Christ Jisu Christ na nangi nungda leiba nupi amana ngangadaba wangangdi natte ainangonda sauduna ngangba natte adubu Jisu Christ da kiba thambiu adomna Meitei Christian sing punamakta hairakpagi maramdi Meitei Christian da Jisu Christ na loina ba macha kaya ama lei haiba nahak khangbibra Jisu Christ na khoi gi natte taibang pan ba the world da khwaidagi hena masing jamba hairagadi Christianity ni nahaki Christianity do mina uragadi Jisu Christ thajaba mi hengalakpadi laina hanthakini aikhoidi mitta aikhoidi ishorna phongdok pire nekhoigi mawong nangi wangang nangi akampe taba matamda nungda thawai sengmana phongdok pi madudi maikhoi gumba singi matau tamganu maikhoi gumba se mingkhaktagi Christian ni mingkhaktagi Christian gi ming lauraga cross pairaga jungbado aduna Christian oiba yaroi Jisu Christ na wayan bagi lakpa matam rapture gi matamda nangonda soidana hangani nangna matamduga ngangkriba wahaidugi artha karino
Kanagumba mana saurakpa matamda nahakna kanagumba amada nahakna nungsibagi wahai kokpibagi wahai mateng pangbibagi wahai hairakpa taragadi Jisu Kristagi machani Jisu Krista nahak Jisu Krista bulu Krista se Kalbarigi cross thangalakpa matamda mahak saukhibra Jisu Krista da makhongda makutta yopi tharakpa makokta tikhangta upappa matamda Jisu na saukhibra Jisu na kari haikige ipa makhoigi maral kokpiu makhoina tawribase ai kanano khangdabagini haikidra Cross matakta phawbada China marakta Jisu na saukhidabagi maram karigino mahakki tungilu hairibani adubu adomna video sing aina khara yengjaba matamda adomgi chindagi thoiba akampeto yambu yaubagi maramna adomgi nungda Jisu Krista leite maram aduna nangi damakta aina special ainangi damakta aina short haizeri nahak khuru khudda kullaga achikpa kada changduna nahak ishor da kaujau ipa aingonda changbiu ipa ishor aingonda nungsibiu haina kaubiu maramdi adomgi nungda Jisu Krista yaude Jisu Krista leiba amagi wangang se manadabani aina haizeri basi nangonda sauning badagi haiba natte adubu achumbado taktaba yade achumbado khangandaba yade maramdi adom tawribado adom chumme haina khallaga tawbado shaitan hariba aduna fattaba tahollaga shaitan na mi halan bataragadi ishor na mi kanbibani adom na mi hatpagi wahai khakta adom na Meitei punuma hatkani Meitei punuma igi khongyagi ufulni kaina adom gi video sing ado mamang dadi mayam ama ui adubu ai react su tawzaning de tawsu tawde adubu ngasidi adom na direct Meitei Christian da attack tawrakpagi maramna Meitei Christian da ngangpagi maramna masung lan na sandukpagi maramna adom luzaram da bayai adom lujaningam da bayai adubu aikoidi nongmada ahumlak marirak tagi hena marirak aikoi luzai aikoi nakhoi dumaina motte aikoi Meitei Christian aikoi na olibase aikoi na matau tamembase Jisu gi matau tamani nakhoi gi matau tamanate nakhoi gi kari gi damakta matau tamdoriba popi kanana thai nakhoi na thadra hairuraga Meitei na paisa pire ke piroida thariba thari do kari gi no nakhoi bu Meitei na leiba ngambro adu taragadi Meitei na leiba ngam taragadi thabak suali duna mapuni thabak suri baduna minaini kari gi damakta mapu kari gi damakta lan soknari Nekoi mikran haiba koi di Meitei na tamdagi Meitei na pasha thadaraga popi thali bani aina ladoi di popi thali badudi pasha do kari guma thadarak pa orega di mekoi Meitei na mapu tare thabak suhali baduna thabak suri baduna minai tare adoi di kari gi landa minai ga mapu ka khanaba yabro nekoi na hiram pun makta Meitei de nekoi na popi thawa du noina tharaga Meitei de hek taina popi thabado phattaba tawbado adu phattaba leiba mafamdane Jisu Krista leiningde mahakti asengbani mahakti holy haibagi artha khangbiu aikoi Meitei se aikoi karisu hongde Meitei na Christian oiba matamdane nekoi gi matau tambasu nate nekoi na isai sakpa dumaina su aikoi sakte aikoi Jisu gi matau tamako matamda Jisu Krista di asengbo oibagi maramna holy oibagi maramna aikoi mapan thonggi amotpa manung thangbagi su amotpa se aikoi sengtok chei aduga iche da haijening aikoi gi iche pari imomgi aikoi gi channel sida thabak subiriba aikoi gi yam nungsibi egi iche ne respect yam tawjei aduga Manipur gi damakta iche na mateng pangbiba uba matamda su thamoi yam nungsiba phaujei iche asi iche daina haijening madi haribi nupi se ma khangsadabagini haina khanjage maramdi atei nate mana Jisu gi matang da Meitei Christian gi matang da hairakpado mana Meitei se mana nungsidabagi hairakpani amasung nungsidaba leiba mafamda nungsiba leiba yade Jisu di asengbani Jisu na nungsibagi mapudo magi mokhogi nungda leitabagi maramnani maramaduna iche mahaki wangang da khoina ri yam serious oine laude ko ma se man ngangba wahai da akampet nata video da tharakpani adugi magi video punamang Meitei ronda sembani aduga magsu views fangnabagi tamakta magisu wakhal leijaramba yai ko iche aduna iche su jamna serious oina lobiganu Jisu Krista gi nungsibadi iche Jisu Krista gi nungsibadi thawai thaba makhaigi miyoibabu nungsibani Jisu Krista aduga mahakti show up tawraga aina fajana irujaraga fajaba dress selaga aina senge haibadu Jisu na hai nang sengde ahanbada nangi nung thangbadu hana sengdu phattaba wakhal thadu nupa nupi lanabagi wakhal thadu phattaba miteng thadu mi haning bagi wakhal thadu madugi matung dan hak aseng bahai na kawani hai dan takpi chunau sing iche thagachari chunau sing ai thamoida leijaba kharadang aina phongdok sabani aduga ibema Jessica ibema dasu aina haijeningi chanbiduna Jisu Krista haibase sanaba yaba tarai na haiba yaba adugumlaba mingle natte nekhoina ri tam tarai na khalamba yai adubu aikoi gidi Jisu Krista se mahakase aikoi gi damakta sargani aikoina waba matam nungaiba matam hiram punamakta ipa haina kaujari bani sargagi ipa maramdi Bible na khoi da ayaba pi
if you believe in Jesus, Jesus will give you power to become a child of God. Ekoi Ishwar gi macha ohen bagi aya bado Yesu Christ na pi adom hana khangbiu Yesu Christ hairaga nakhoi gi natte Yesu Christ ai gi suni mi ba pumnamak gi damakta Jesu na siki haiba na khangbibra mahak bu thazba mahak ado Yesu Christ gi macha ni maram aduna nakhoi akhoi gi Christian da akhoi gi dharma da hain haido ado haibiganu ado nang na di hai kibya adu Yesu Christ na taning de nangi wahai do aduga nupi ama oiraga ay nangonda ay Jesu Christ ng Christian ni haibagi haizabani nupi ama oiba taragadi nupi amagi gunse magi nungsiba wahay magi thot nauba wahay do mana hairakpa matamda nupi dugi masak to amuk hena masak to phajei nupi gi masak phajaba haibasidi nupa gi masak phajaba sinane achouba thabak tauba achouba chakri tauba paisa yam paiba car ka tawradi nupa se heta masak phajeba ko adubu nupi di nupi gi magi wahayna nungsiba wahayna nupi ase lei amaga changdamnaribani lei amaga hairiba lei do amaga yam nungsimanam nungsiba lei amaga changdamneiba akhang ai singna maram aduna adom nupi ama oiba taragadi adom nadi masak phaji haina khanbiramgani adom hoi adom na ngangai ba wahaiduna adom se kwaidigi hena masak thibi kwaidigi hena yengingdabi nupi ama ohele aduga adom na ngangbaduna adom na Jesu Christ ipagi mingkai bu cenda hanbi ganu Jesu Christ Amerika gi suni Jesu Christ Pakistan gi suni Pakistan da su Muslim singi marakta Christian kaya ama le adom khangbibra aduna Jesu Christ Meitei gi marakta Meitei khoina Jesu Christ lakchari base aikoi ningthauna masidagi di Christian oire hairaga oirakpa natte ꯑꯩꯈꯣꯏꯒꯤ living testimony amamam leiraga ishorna kautokpirakpani chanbiduna maram aduna ngasidagidi aigi kaino khogi Jessica nang ngasidagidi achumba afabado nang pamna bohono pamu Jesu Christ gi Bible pabiu New Testament gi Bible pabiu Old Testament habado all do dum paraga leinu all duga loina everything yawo taraga di new karigi la ibano Jesu New Testament karigi la ibano Jesu Christ na laaba matung da Jesu gi wahai do adum pabiu Jesu na mingunda machin thiu haide akampet ngango haide mingonda hatoki haina hayu haina haide maram aduna adom ngasidagi di video se wapa o setabadagi di shorna adom bu sokpi boisanu thawai sengmana adom da touch tawbo isanu maram di adom na hairi badu Jesu Christ bu chenthaba khakta natana adom na Meitei Christian du target tawrak podo Meitei Christian sidi adom na target tawraga di chendahan mangamoi ai di chendahan mangamlaroi maram di ipa na aibu matam chuppada loina bi aina nangonda sawba yade maram di Jesu Christ ipa ai nangi matang da sawba taragadi nangonda awaba soidana lakani adubu nangi damakta ai haizagani nangi damakta ai haizei Jesu Christ na nangbu nangonda pangal lausing thauna budhi happy boisanu nangonda achumba mangal phongdok pi boisanu Jesu Christ mahaki nungsiba karino mahak khangu mahak ti taibang panbada leriba miyoiba pomnamakini Jesu Christ aran khubam pibiba kan biba mapu Alpha amasung Omega oiramba oiriba amasung lakadoriba ingam mapu lambi ado achumba do hingba do amatta oiriba tangaiba mapu mahak thazaba misingna mangdaduna lomba naidaba punsi fangani hairiba Jesu Christ ahingba ishor mangda thokpirakpa taibang panda thokpirakpa aikhoga loina biriba mapu amasung rapture gi matamda amuk loba lakadoriba mapu taibang panda kwaidigi hena mising yamba kwai dharma da yengnaraga su kwaidigi chauba number 1 oirise mahak ahingba oibagi maram nani ahingba ishorbu asengba ishorbu amangba amagumna khalanganu adomgi wakhalna phattabado adomgi nungda leibado adomna phongdorakpani adom irujadaba taragadi chumna dum leibiu aikhoina irujadabagi maram leite aikhogi hakchangda humang taradi aikoi luzei amuktangla anirak tangla ahumlak tala adudi masa gi depend gi matung ile aikoi Meitei nupi singna Christian Meitei nupi singna igi nupi su Christian ni ama tum hawalakpaga fajana iruja maitharaga Jesu Christ bu khuramjaraga aigi ima ipagi aikoi inau singi aigi chanaba tawduna thaktana thongduna tawi amasung Jesu Christ thazubagi maramna aigi nupi gi wahaisu hana tawramba wangang wahai loina thadokhiduna afaba nupi gi wangang afaba nupi gi lamchat nupa ama ubada kamai yengani kamai ngangani aigi wai puribase kanano matei manau haibase Bible na kamai takpi hakchang ani oijaba taraga su thawai ama toire matei manau oina atopa nupada lan na yengba miteng adu phawbada phatte
अदु फावबद जिसु ख्रिस्टन उई अखोइनदी तयोंग पानबद मते मनावगी मरक्ता एगी वा उदे एगी इतु उदे हैना तौखिबे याय अदुबो अहिंग जिसु ख्रिस्ट महाकनदी उई मतम अमद महाकन सोयदन फोंदोरकनी महाकना हाय नेखोइना लोटना तौब थबक अदु अइना मंगाल पुथोकनी मरम अदुना इपागी वाही खंगजबगी मरमना अखोइ मते मनावगी मरीसु अखोइ यामना चेतपा मरी हैबदो ओहेले अतोपदा येंगबदी लाइना खनबा फावदा जिसु ख्रिस्ट इपागी अनिंग मनते मरम अदुना अदुगुंबा वाही चानबिदुना हाइबिगनु मदो जिसु ख्रिस्ट के असावबनी अदोम की दमकता हाइजरी अदोम द ईश्वरना अचुंब लौसिंग पिनबिबो इसनु अदोम खुरुकुद कुंदुना हाइजो थागचरी अखोगी इचे पारी मोमगी अखोगी इचे बुसु अइना इकाई खुमना उचरी अदुगा जिसु ख्रिस्ट की मिंगदा इचे दसु इचेना इदम द मणिपुर की दमकता इचेना होनबिरिबा अदुगा इचे की चैनल सु हेन माइ पाकपा यामना चौबा चैनल ओइसनु अदुगा इचे की फैमिली बुसु ईश्वरना तेक्ता कायना थंबिबो इसनु हाइना नौपा मोइना अइगी इचे की दमकता अइना हाइजरी अमसुंग इचे असिनी अचुंबा मयामदी हाइजनिंग बनी अदुबो खरदंग अइना फोंदोक्सबनी प्रभु जिसु ख्रिस्टना ताक्रबा पुनमकी मथक्ता मपाल नाइदबा ब्लेसिंग्स हाइथबिबो इसनु आमेन।